Hojik Manipurgi oina exam matamni haibi yai. Moreh da su 10, 11, 12 fawbagi exam chathari undergraduate ki su thanari. Mipum khudimagna maru oina wanariba asi metric exam asini. Moreh su high school level school yamna leire. Moreh da center fawbok mafhum ani thokna tawri. Metric loiraga 11 tampham mafhum ani leire. Moreh college amadi Moreh higher secondary school. Adudagi college ki thaksu adum leire. Masida Moreh gi oina education system asi metric fawdi inna kaunaduna adum ka hena phawa oidragasu adum yai. Adubu 11 12 tagi lairik masak udana exam loikhiba kaya yaudaba natte. Hojik Moreh college su well qualified teachers mayam ama leirabani. Masida students singi oiba thodang adu khak ngaire. Ojana satra satri ngairaga lairik takpi bagi thabak asi lepagi matam yaure haibisini paningliba wafumdi. Masi talk of the town ni. Masi Moreh college kariba satra satri singini. Masida satra satri kharadi thawai haksang yauna hotnadaba natte. Hotnariba makoibusu kharagi amotpana ngangnabada yauri. Amana Moreh da government ki college ama leirakpa haibasi Moreh miyam gi damak asoba thaujal amani. Awawa imung mayam ama Moreh gi wangmada satlaga higher studies tamba haibase hojikki matamda education gi maman tangkhlakpa asida oithoktaba ama oiri. Aduna afaba kunai ama semnabagi damak leiriba Moreh college na afaba quality leba education ama piba ngamnabagi damak hotnaba ama yamna mathau tari. Quality leba education ama pinabagi damak mathau taba punamak satra satri amasung oja singna punna hotnaminaba ama changli. Mandatory oina students singi attendance yamna mathau tai. Moreh college ta tamliba satra nataga satri su exam da fail oiba yai haibasi makhogi kokta khalhanba ama changli. Moreh college na quality leiba maming chatpa college ama oirakpa matamda Moreh gi miyamna education gi damak ahenba sempham mapanda tingthokpa leblakani. Maduna Moreh gi economy da khajikta oirabasu kanaba pirakkani. Aduna college asi phahanba haibasi Moreh gi chakatpagi saruk amani. Haibisini miyamna pamnariba amadi phongdokngliba wakhalon. Amana hojik Moreh gi mafam ayambada lambi semba hongnarakli. Masida Moreh gi water supply gi thabakka hek phangjane. Lambi semdringaida lekai mioi singna yariba makhai water supply new connection tohuba ama mathau tari. Lambi semba loiraga water supply new connection tobuna lambi amuk thugai nei. Toina semba ngamdaba lambi da ngahak letina thugairakpada miyamda pendaba kaya phaunei. Masigumba kaya asi thoktanaba hojik Moreh lambi ayamba semnaba plan leirabanina water supply gi new connection gi thabak athubada loisinba ama changli. Amana miyamna phongdoknabada water supply gi su staff masing yamna watpagum uri. Masina makhoi gi thabaksu mangam yangna chatpa ngamdaba gi wafam pannari. Mari lainaba authority na miyeng changbiduna wateba staff sing happaningbagi wakhalon miyamna phongdoknei. Amana inner line permit ki office ama Moreh da su thambagi apamba mioi kaya amana phongdoknari. Hojik Tengnoupal district ki oina ILP inner line permit ki office hangliba asi Tengnoupal district headquarter asi khakni. Adubu district asida leiriba non Manipuri punamak Moreh da khundaba amadi chatok chasin lalol itik tawriba punamak Moreh ngakni haibada haimanba thokloi. ILP card sembubu oiro renew tobubu oiro Moreh da tobuna hairiba non Manipuri singi khudong chaba oigani. Amana Tengnoupal tana chatpada khudong chadabagi renew tawdaba anoba card semdaba kaya ama Moreh da tumin leisinba yaudaba natte. Matamgi oinasu renew tawba mathau tabanina Moreh gumbada office ama thambirabadi yamna haraugani haina mioi section kharana phongdoknei.